KYKN ge thauba masu Leikhidre ngasi hojik phawbada thauba hum sure Leikhidaba haidi konung mamang traffic point da water tank gari manungda miyoi masiduna aramda haidi makha taba pau ngaiminasi masamaki nupi hatkiba miyoi amana jendagi thorba matung mamasu Hatkhre ngasi su lepalaitana KNA amadi athauba sing lanthengnari KNA ki maikaidagi drone bombing zatharkli athauba singidama isol khurambi yu haina pung kharagi mamangda thamakibani Tinungai maning kuki bangkar maya tanglamba ahalama Tinungai Village Defense Committee amadi SSB BPR Police kalonana kanbangam hawri haidi ahalasi wakan khra soiraba mali kha posangbam thodam naba singa kauba amani haidi masak khangdaba tongan balupki miyoi kayana pubu thamangam loidaba sengi demand amadi gihan khan ba torok pobi yaningdaba phongluktura Pharmacy Association District Hospital Thoban Kangleipak amasung On Clinic and Diagnostic Committee na ngarang nonggi sintaleptuna wakat khongjang changsankhre khongjang aduna maram orega District Hospital da analayeng bagi lakpa miyam da sauna khudong sadaba awaba ma ohenkhre drone bombing haksang na changlamba bomb maseti wafam NSCN na puthokre miyoi masakangdaba singna nongmai round ahum kaplaga phaduna punaba honarambagi maram sengdorokadabani amkok Moreda NSCN GPRN ama KNA na Faraga Hatkhre haidi food poisoning saruk badagi lekanarpa air ama susiri haidi punna mari suresiba haisai bisu positive oirami haidi Landiam kalakini punsigi khongsati haukini asum kananasu thingbangam haude hinglingai asida nungsibi iman hakpu kanbangam bagi thauna mayeng tahanbiganu haina arambai tenggon gi PRO robinmangang khorakpamna thamakli KYKN ge thauba amasung ngahaki mamangda Brahmagi lanphamda Leikhidre rest in peace athauba